ISTC yauna kuki CSO singna ngarangdagi kaukiba pung kunmarigi more ban yauna IMPHAL-MOREH lambigi matam kaktaba ban santi oina chathari more town khuntak lansikre security force ki maiki deksu makha tana pamdaba thodok sing thoktana ba akanba section thorang laukhatpa lepri more dangarang thokiba thodokta lainga ki lanthum angmang ata thokhan kiba myoi sing athuba matamda police ta sangjarakadabani haina Manipur police ki maiki dagi akanba wafam thamkhre Imphal tampak fauduna cheliba turel sing sengbagi thabak sendal lambi oina onthorakpa laibak thibani haina Irawat Foundation Manipur gi maiki digi yaningdaba phongdorakli Haukiba February gi tang anida oinam sawongbung dagi MD Kudu sahi kungamari myoi asi West Bengal dagi gari lorusi haiduna mayang Imphal yangbi dagi MD Ibrahim atopa ming Saros na puduna sakraga mafam khangdana manghankibabu yaningdaba phongdoktuna ngasi oinam sawongbungda miyamna wakat mifam chathakre Handakta naungna semkiba delimitation commission da pangal singi mihut yohon biu haina all Manipur Muslim Organization Coordinating Committee amukok ki Vice President amadi wangang loisu oiriba AMD Riaz Ahmad na lainga ki pungning singsinkhre Loktak Inland Waterways Project na Loktak ki akoibida leiba miyam da kanaba piragani amadi Loktak patu masak thokna samgatuna tourism sector da hena sakhothalagani haribasi miyam gi apamagi tayonabani Loktak Development Authority LDA na thangzilagdeba khongthang asi aranba khongthang ni haina indigenous perspective ki coordinator Ram Wangkhairakomna phongdokre Kumzali Singani Taraga Taret ki August Maridagi Manipur University da temporary affiliation tawduna masak naiba mahiroi kya puthokliba Pandit Dindayal Upadhyay Institute of Agricultural Science Institute asina mahiroi sing manghanba nate Manipur laingak na manghanbani haina institute asigi chairman TI Saubana phongdokre Coronavirus na thokanba COVID-19 maram oiduna malemgi laibak chama kungamathoi da sihan kiba apunba migi masing lising manga ga chamri kungamapan yokre amromda laina asina sokhalaba myui masing na lak amaga lising nimpu manga ga sohum ga hundra mari yokiba ga loinana myui lising hundra ga mathoi ga chatret ga taragani thoina laina asidagi fogalakuna hospital dagi discharge tawkre India gi oina COVID-19 positive oiba masing marifugani thoi sukiba ga loinana myui ani laikidre amromda laina asidagi fogalakpa myui masing na mari sukre